Kurumzari, Miang Tavirim Simutaran Hokchari, Ngasi Maru Bapauda. Make in Manipur for Employment Generation Program, Ngasi Chief Minister O Ibobina Hodokre. National Law Day Thorom Manipur the Supang Tonakre, Lebak Shemada Law Yaw to Bayade Haina, and Gilamda Kang Hedabasina Pondonakre. Amadi Mapal Suba Manipur International Polo Tournament King Asisana Kiba Matchda, England, Thailand, Bumaitiba, Pikre. Mapunga Pau Pizari. Manipur ki thabak phangdriba naha sing thabak pinanabagi pandamda Manipur Sarkar na Make in Manipur for Employment Generation Program ngasi Chief Minister O Ibobina hodokre lamdam asigi law and order ki fibam fattaba amadi isana hainingwa faudrabadi Sarkar na afaba thabak kaya paikalabasu chawkhotpa purakpa ngamloi haina Chief Minister na phongdokre Department of Commerce and Industry na Sinduna City Convention da pangthopa tharamaduda Deputy Chief Minister Gakhangam Industry Minister Govindas Konthauzam MLA E Chan amadi Chief Secretary O Nabakishore na chingba maroiba myoi kaya na saruk yake Chief Minister O Ibobina makhata na phongdokhibada Manipur Sarkar na paikhatpa industry kaya kanafam khangdana lairi masigi maramdi ekoina isagi oina lawdaba amadi law and order na maram oiduna investors sing makhata na thabak tawbiyu yadabanani Sarkar ki thabak mipum khuding da phangan ba si oithokte maramaduna lana entrepreneur hangar hanbagi tangai fadabalai sericulture amasung horticulture gi masak marang kaina laidiba si sizinaduna quality laina pothok puthok na bahona si housing GDP chada mari khaktamak oiriba si hangar hanbada manufacture sector da henna bijeng changna si Sarkar amadi department sina fanakan honarabasu isa isana thamoi sengba watlabadi chawkhotpa purapa ngamloi haiki One of the most crucial quality maintain tawutai Guwahati dagi atai da puthui sidagi akhoi demand lenji haita di quality compromise tawdana khoi pochi puthogadi akhoi sidachu dum sin horani aduga mapan da su dum export tawda mina pamman matai o moidi Manipur da saba pochidi quality di compromise tawdi haibagi confidence build up chimasi tawta bane government na akhoi na tawjagada basidi law and order working atmosphere se mayam apandagi lakda kidanaba adu confidence lainanaba koi sign housing thabak phangdaba mayam sing si thabak pinanaba transport communication aduga availability of power masina singba mayam minimum requirements si koi state government na support tawnanaba koi hotna jarga koi ki thabak phangdaba koi sign housing mayam sing si thabak pinanaba hotnarba matamda koi state sigi economy si nom we henkalakna Manipur si amna shanti leiba sakhot pa advance hoiba state ama oinanaba koi mayam hotna minasi Deputy Chief Minister Gakhangam na lamdam asida fangliba raw materials and quality labor port puthokuna Bharat ki atai mafam amadi atopa lebakta thadura mafam kanma ngamgani agriculture amadi horticulture ki polam sing lalon itik torobadi thabak phangdriba myoi kya thabak piba ngamgani haike Commerce and Industry Minister Govindas Konthauzam na forest veterinary industry sericulture horticulture amadi agriculture department sing na primary sector fagat habada achoba thodang lei ban amasung economic blockade toina tawbana mapaldagi kadaba investor amadi company kaya Manipur da changba pamde Manipur da fangliba raw materials sing asina value addition tawduna selmilon fagat hanana bahona si ban blockade ki wakal thadokuna chawkhot lamjenda changsilasi phongdoki economic blockade haibasi Manipur natana atopa state amata da koi tade adu betara gadi ngasagi pisciculture ki product bo ere manufacture sector na puthokador posing si thahum perishable item da di thahum kamai thamba yagani floriculture do oiro every day makoi tha da ba yaro mapanda except few this one items of flowers which last at least 15 to 20 days is anthurium pot mayam se paikala ka da wase ban culture se akoi da adum akoi da leira wase masi akoi na handok tri phawadi akoi na Honorable Chief Minister ki lising makada paikhat liba thabak punamak sing asi masi mai pakna aduga paikhatpa ngamada awaba oigani sine ina mayam thamjani si aduna ngasi di akoi manaba kholauda ban blockade se hek handokpada Manipur ki senthong phibam se masana phagatkani haibasi akoi punna lawminabagi matamdo yaroklabra haidana aya mayam thamjani
भारत के मफम अतैदा पांथोकनबगुम ngasi Manipur dasu National Law Day gi thorom Mantri Pukri da leba High Court Manipur gi Auditorium da paंथोकरे National Law Day Celebration Committee na sinduna paंथोकबा thorom aduda Advocate General T.S. Ibohal High Court Bar Association Manipur gi President Senior Advocate K.S. Binoy Kumar Bar Council of Manipur gi Chairman Senior Advocate N. Iwotombi Singana thorom gi maru bamyoy singoina saruk yaki ain gi lamda khang heraba myoy sina thorom ga mari lenana phongdong nakibada lebak ama semada lawyer the Bayade, Lebak Asina Ning Tambatan Badasu, lawyers Sina Marueva Todang Loki, rule of law Lebak Sina Kaidong the Hingsaki Tabak Chatade, rule of law later Lebak Sing the deep Makalkayagi problem Tokani Haiba Waham Sing Fondonaki. Advocate General T.S. Iboholna Bharat Sarkar Ministry of Social Justice and Empowerment ke Joint Secretary B.L. Minana November gi tang taramapanda Tokiba notification amagi matungina National Law Day gi mahuta matang chahidagi Constitution Day haina palan thorom pangtolagani thorom asigi wahantok lehena na bohona minasi haiki Our constitution is now 7 pieces basic structure masi one sida apaisi largest democracy sa largest country aduga our constitution is largest Numidasi Aam Aadmi Party Manipurna Constitution Day haina palan tawbaga loinana Indian Constitution bu ikai khumnagadabani haba timda seminar ama nagamapal da leba party asigi state city office da pangthokre hairi Law Day amasung Legal Awareness Program among ngasi Imphal East District Legal Services Authority na sinduna Koirengai da leba Manipur Public School da pangthokre tharomadu da Prosecution Director NGTS Kumar Imphal West amadi Imphal East ki Civil Judge Tonen Waikom Chief Judicial Magistrate Notunesori amadi Public School ki Principal Premavati na maroiba myoy singona sarukya ke amarom da District Legal Services Authority Imphal West amadi Jalal Imphal na sinduna Model High Secondary School da su tharomasi pangthoke tharomadu da Chief Judicial Magistrate A. Notunesori Imphal West ki District and Session Judge Maiba Manoj Kumar Ambagi Vice President L. Manobi amadi Model High Secondary ki Principal Hizam Ranjan na maroiba myoy singona sarukya ke A. Notunesori na Law Day gi paujal asi an Wamada Tabak Tauroi Haba Kaminaduna Tangdu Laitaba Purangna Bohanabani Haiki. We labor as it is like young in the signal rule of law maintain the labor say Masi Payan Hibase I have now District Legal Services Authority my Kay Tanzania. Manipur State Legal Services Authority ki Bakada District Legal Services Authority amadi Tamenglonge Khumji Village ki Kunjasina Punna Sinduna Law Day amadi Legal Awareness Program ama pangthokre Khumji Village ki Khumji Community Hall da pangthokba thoram aduda District Legal Services Authority Tamenglonge Secretary A. Notunesori Devi Khumji Bazaar Board ki Chairman T.S. Panmai amadi None Police Station ki OC Phungam Kaising Susarya ki Advocate Salam Devananda A. Dhani na chungbana nupi singda chathaba crime amadi fair trial na chungbagi matangda wangang ke A. Notunesori na chingi lamda lairiba khunjasina customary law da hena miyeng changbagi mahuta Bharat Sangvidhan na piriba tongan ba ain ki khudongchaba sing lawba mathau tai tangai fadana khunjasina ain gi manung hanjin ba wafam sing khangdrabasu achamba ain gi maram sing khangnab honagadabani haiki Moirang College NSS Cell Unit na susinduna ahanba Constitution Day of India gi awareness kaloina na poster campaign ama college asidagi hauraga Moirang Multipurpose High Secondary School fawba pangthokre campaign asi college asigi principal Dr. K. Anandana lamthaki NSS ke volunteers singna India gi Constitution gi maramda iba poster sing lambi gi nak yatan na pagaloina na lambi da lakpa myoy singda su yanthoke campaign adu Moirang Multipurpose High Secondary School da principal S. Kumar na oktuna loisinke Manipur ki tonga district sindagi khangalaba self-help group singda Chief Minister O Ibobina RKVY scheme gi makada silk railing amadi spinning machine sing yanthokre Department of Sericulture na sindura ngasi Imphal East ki sangai pataleba Manipur Sericulture Project Management Complex da pangthopa tarmaduda Sericulture Minister Govindas Konthauzam MLA E Chan amadi Chief Secretary O Nabukeshwar Susarya ke tharongga mari lenana Chief Minister O Ibobina Sericulture Department ke biometric access point amadi CCTV networking system hangdoke complex asigi akoibada kabrangjak pambi sing thabagi thabak sing haudoke tungda wangkaida Commerce and Industry Department na saba panthoibi arcade Chief Minister na sangaduna miyamda kusinaki
Hojik Chathariba Manipur Sangai Festival Asiga Mari Lenana Semjin Sajanbagi Thabak Tawbada Manipuri Itihas ka Sagonaraba Nupilal Complex Asidi Thosabidre Sangai Festival Saru Yabalapa Mapalamgi Lam Koibasina Nupilal Gamari Lenana Wahang Halapa Amadi Nupilal Complex Yenge Harapa Matamda Hojik Wariba Nupilal Complex ki Fibam Asi Ikaingai gi Masangni Festival Asigi Damak Yamwa Senfam Thadadra Segwa Sagatpa Amadi Numidangi Matamda Ayuk Nungtilgi Matawgum Maingahlana Bahonarabasu Nupilal Complex di ahongba amata leitri Amaromda Sangai Festival ga mari lenana Nupilal Complex asi Semjin Sajan bidre amadi numidangi matamda mai fawba thanbidre haina ISTV News na ngasi pau sandokraba matungda ngasi numidangdagi Nupilal Complex da mai kharadi thanba hokre numidangi matamda Sangai Festival yengba lakpa miyoi kyana Nupilal Complex mamangda leptuna yengba honakre Wabagai Thambal Chingyadagi Wabagai Cherau Ching Kafamda Dukan Fambi Nupi Ama Masakangdaba Myo Amana Thangna Thinduna Halamde Lekidabi Nupi Adudi Chanambam Ombi Gambini Devi Chahi Nifugamanga Mapuraba Rajan Kawi Rajan Fongdoropada Ngasi Ayopumanga ga Medikuntrarom Chapamatamda Chahi Taranipan Taramapan Lomgi Lenga Ogadaba Naha Amana Dukanda Talab Legi Haraki Talab Legi Habadagi Churup Leite Habadagi Churup Oina Loki Nupamacha aduna dukan mamangda churup thakuna lehauki mahangna talak aduda toilet changlingaida dukanda law khombagi makol tarapadagi chenthokuna yenglubada naha aduna gambini bu magakta khudaina thuraga chingduna leramki mahangna chensiduna naha aduga namnabada manatonda mayana chiklamlaga chenkiban hari thangna thilambadagi solaba mahaki nupi wabagai lamkhai keithelda leiba lana hospital amada pukhatuna laikanana bhonaki adubu siraga pukhalagli haina doctor na phongdoraki Thaudo asi tabadagi Kakching Police ki kangbu laktuna thiba humagi thabak chathaki adubu maraleba miyoi hauzik fawba faba ngamdri Aimol oina leizage haijariba furup asigi mateng pangbibagi mahuta achoba furup singna apikpa furup macha singbu ikai khumna biba walakpa loinana makhoibu muthanaba honarapa asida punna khundaminariba furup pumna mangna mateng pangduna ingna chikna leijanaba honasi haina apunba Manipur kanba imalum amkilgi cherol amana hari yelongoidagi khundaduna leminaraba furup singi manungda aimol su piklaba su pikna top topa masagi saktam natki chanabi amadi puwari leijaba furup amani hari furup asibu atopa furupta onthongnaba hona Diba Tawongi Mayokta Furupudimana Lefam Tui Haina All Manipur Women's Voluntary Association is Cherol Amanasu Fondoli Lamdamasi Kundamina Riba Furupudimana Pikpa Chow Batidana Amana Amagi Saktam Nat Chanabi Puaribu Ikai Kunabiba Ngak Senbi Bagaloina Chakona Bohona Bahibasi Furupudimaki Tawdani Haidi Furup Macha Singbu Achobo Furumna Yosinana Bohona Liba Tawong Asi Government Amiying Changduna Matungda Amuhana Tokana Bohona Gadabani Haidi Power Marathon at the break amata. Disabled or Basingi Kutsa Haibagi Potoxing Unaba Pandamda Humlak Shiba Winter Disabled Mela Namit Mangani Chupna Tera Kaitel Leba Kebol High School the Pantologan Hari Relief Center for Welfare of Differently Abled Person Manipurgi Hanagi President says Open Drona Suzame the Leba Center Asi Office the Pantogiba Pawumi Pamamada Makataraduna International Day of Persons with Disabilities Tharom Gabari Lena Mela Asi December Mangadagi Tarefawa Pantokani Mela Asi the Chingi District Yauna Store Yankai Matata Hangani Iong Amadi Kutsa Habagi Potoxing Yauna Uchara Kaya Putokani Disabled or Basingi Kutsa Habagi Potoxing Utura Makoy Puning Tawut Kadaba Mela Asida Miam Namating Pangbiu Haina Fundoraki Manipur Sangai Festival gi sarugama oina pangtholiba Sangai Asian Film Festival gi ngasi tarungni chanba numita Korea gi film Sadi Thailand gi Laws of Thailand amadi Manipuri film Nobab utkre amaromda non feature film da The Victims Jaliang Rongs Joseph ki masa Surjamukhi Koma amadi Canvas utkre Hiangai gi wafupa podima numika mari lena na ngarang gaura lining chapasingna Krishna Bukhurum Jabagi sarugama oina Sri Gobinath Ji Mandir Ninthakhongda Maharaj Jagoi pangthokre Manipur State Kala Academy amadi Gopinath Ji Sebayat Committee na sindana pangthokiba tharom aduda Senior Advocate R.K. Nokul Sana Art Culture gi Director K. Susila Susaruk Yaki Komandaleba Yunako School Tugara Pamadi staff sing Furam Bagi Mayutanga School campus ta teaching amadi non teaching staff sing na wakan mi from Chathakre wakan mi from aduda school di school oina lehalu school bulan from ohengaru habani jingba wahai kaya play card sing da AK school gi transport in charge Soibam Lalit Bandrana Phongdoropada school asi Tugara Magamari Lena TS Biswaji na Phongdokiba wafam adu yufam yaudabani school asi da makal amatagi lanban saba amadi lan gi thorang tokiba leite nomit aduda nomai kap kiba adu Biswajit Pusawat Pasingi Baraktagini Tawdok Thokpa Matamda School gi staff kun lom tamak lay Porompata Leba Yunako gi staff sing numid adu da lekidi haiki
नुमिनसिदा कोई आंगांग हॉस्टलर कोई आंगांग चनी मुसुलई डे बोर्डिंग आंगांग मचा क्लास प्री नर्सरी टू केजी तंबा ममा मपा चिन्बसिंगना आंगांग दु मतम चाना लौब ngamdabagi डे बोर्डिंग ओइना थमजबा डे केयर लेबा आंगांग खरसु लेरी अदु लोइना बा सब स्टाफ अमसु ओजासिंग खतंग लेबनी नुमितुदा कोई मी कुमरी कुन मंगा फारमोय अखोई ड्राइवर सिंगसु आंगांग थिनबा थोखिबदगी हलक्तबा मतमनी सो अदुगी मतमनी अदुना ऑनरेबल एमएलए बु कोई बोट कार कोई बंगती कोई नाको माइके देखिसु कोई थागत फोंदोक्सरी अदुगा कोई नुंगाइबसु फावी अदुबु लाना प्रचार तौदुदी लेवक म्यामबु मिनमबदुदी कोई मखाताना तौबिदनवा युनाको स्कूल की साइटगी कोई अपील तौजरी यूनाको कॉम्प्लेक्स थोकिबा थौदोक इंक्वायरी तौगदबनी हाना बीजेपी ना फोंदोरकली एमएलए टीएस बिस्वाजित की युमदा पांगथोकिबा पावी मिफम अमदा स्टेट प्रेसिडेंट टीएस चावना स्टेट असि लॉ एंड ऑर्डर लेत्रबरा थौदोदु पार्टी की ओइना हक्चिना लौबगा लोइना गवर्नमेंट अथुबा मतमदा इंक्वायरी तौगदबनी अमरोमदा नुमित अदुदा एमएलए ना यूनाको ऑफिस दा खुदोंबी थिल्लगा ngang सखे हाइबदु तौकिबा लेते एमएलए गा महाक मसामका गाड़ी अमतदा तोमिनकी पाउमिसगा उनबा अदुदा ऑक्रम जॉयना नुमित अदुगी थौदो यानिंगदे थौदो असिगी मतंगदा गवर्नमेंट ना करिगी तुमिना लेसिलिबनो गवर्नमेंट असि लॉ एंड ऑर्डर लेतबगा चप मानरे हाइके कांग्रेस है देखिए क्रिमिनल थोड़े तो क्रिमिनल का कांग्रेस आम तने तो अगर की थोड़ी की इलेक्शन तो मैं एक शेंग दूँगी है मेरी की देखिए मैं जाऊँगी हाउ तना एक कोई याम सावना माउंट बनिता तो थोंग रखती मतलब सरकार की दायित्व हुए नहीं एमएलए टीएस बिस्वाजना थौदो अदु मोब अमा थोअलगा एमएलए की पुंसी लौनबो होनखिब्रा हाइबगी चिंगनबा लei ngasigi paucheda यूनाको स्टाफ एसोसिएशन ना फोंदोरखिबा वाफम मियामदा लाना उहननबो होनबनी नोबेल अदुदा थोखिबा थौदोकी विटनेस कया लei थौदो अदुगी मतंदा केस अमा लौखतना सु मोतो ओइना तौबै मरम चादे गवर्नमेंट इंक्वायरी तौदुना अथुबा मतंदा अचुमरान पुथोकदबनी हाइके आइबो पोजक्सी बेसलेस ओइबा यूनाको की मरम तमथांग दा नत्रगा खुनि येंगबु येंगुदा बाय खुनि लंबी सचरी बाय खुदा लाना होना बसे कोइना हाना हंगजरी मियामदा अमदि हाइजरी मदुदी सिरी एन रोमियो सिंह अमदि आइसटी बक्सिंग सिना हापिबा अखोगी पोलम सिंगसी मसाक सिंगसी कनाना ब्रिफ तोरगा हापिरखनो हाइबसि मसा मसा दा हाना हंगजरी आई कॉमन की एरिया 144 चलाई रे हान की इंसिडेंट मोक्तुगी मखादगी अदुगी मथकदा 144 चलाई रे खंगना अखोगी यामना नियम लान मोंगदा उसितबगी मोंगदा गवर्नमेंट की ऑर्डर दु वायोलेट तौरे हरकाना ngasi mak अखोगी मखोइना अखोई प्रेस कॉन्फ्रेंस इचिनाव याविरमनी मफम द्रक कौदना अदगी धरना फममबसे सी इचिनाव थेंगबिरमगनेबा मसिमुना ताकपदी मागी लेरिबा मासी क्याम नियम चतपमिनो अदुगा गवर्नमेंट की थोइबो ऑर्डर से उसितबा अदुगा उसितबनी ना मियोइबा जातिदे क्याम उसितकदगे हाइबसी स्वाइदा कोइ मियामना अखोई खंदा जानिनी भारत सरकार ना मणिपुर लेरिबा फुरुप सिंह यंगथिन हालगा मणिपुर थुगाइना बथौरांग तौरे हाइना ऑल मणिपुर तमी चिंगमी अपुनबा नुपी लुप की सेक्रेटरी टीएस नलिनी ना फुंदोक्रे ngasi उरिपोक यामबेम लेकाई ममांग लेयर कम्युनिटी हॉल दा पांगथोपा लुबसिगी कुनमरी सुबम पो कुमोन की थरमदा वाफमसी महाना फुंदोखिबनी थरमदुदा लुप की प्रेसिडेंट सोयबम मोमोन लेमा अपुनबा मणिपुर कनबा इमालुप की प्रेसिडेंट फानजोगम सखी लेमा नुपी समाज की सेक्रेटरी थोक्चोम रमनी लेमा अमसुंग सीनियर जर्नलिस्ट बीबी शर्मा सुसरिया के सेक्रेटरी नलिनी न मखाताना फोंदोखिबदा भारत सरकार ना मणिपुर दा लेरिबा तोंगा तोंगा बलुप सिंगदा इंसिंदुना होमलैंड अमदि ग्रेटर स्टेट ना चिंगबा तानना बदाबी तहोले मसी मणिपुर नुसिबगी खुदम नते लमदम मसी मुथनबा होनरपा थौसिलनि हाइबा असि एखोइ पुना खंमिनदुना नुसी चानना लेमिनना बहोनसी हाइके मनी बोका मदनी ममोगा मदनी मदनी वाखनो तंगनी बदो अफगनी हाइना मखुना लौगनी लौरगा इमुंगुना कांग खोंथाइना बखाना बदो अदुमाइना अखोई हाइ इंडिया गवर्नमेंट सिलिबना लोंगासिना अखोई कुकी इजिनि नाव नागा इजिनि नाव हाइबदी मैदैसिना पुरागासिना फातामिना गदगदी अखोई पुनिना वासे यारोय अदुना अखोई अमदोइना फातामिना हौजिक चथरिबा मणिपुर संगाई फेस्टिवल इंग्लिशनि तरामंगा गे मनुंग चना एमएमटीए न सिंदुना यूथ एडवेंचर ऑफ वाटर स्पोर्ट्स फेस्टिवल गी दमक मिनुथोंग द लेबा ऑफिस तगे टूरिज्म की डिप्यूटी डायरेक्टर राजन एन गुइटे न ngasi lamthakre थरमदुदा एमएमटीए गे ऑफिशियल के सुसरुया के चौरांगना नुपा नुपी हुंफुरोम न सरुया खिबा यूथ एडवेंचर अदुना लोकता की अकोइबगी फिबम अमदि लमदान द लेबा एमएमआई कॉम्प्लेक्स चतुना ट्रैकिंग की प्रोग्राम सु पांगथोगनी लमथाबगी थरोंग बडी लेनना राजन एन गुइटे न फोंदोखिबदा फेस्टिवल असigi manung chana MMTA na pangtholiba adventure item kaya na festival asibu mapung faali ngasigi khongchat asina mapam adugi fazaba kaya miyam da uhanba ngamlagani haike
adventurous sports, and I hope that we will gain something positive from this experience, and I wish you all the very best. Nambol Kendra ga Thangnana Ladiba Wangoi Kendra gi Manung Chanba Govindagram Lastram Ledagasi Kurizam Loken Kobomio Amada Habitagi Mahanangasidagi Lambi Semba Hokre KH Lokena Maki Maike Dagi Prazasingi Yafanaba Angamating Pangbani Makatana Lambi Gaya Semna Batorang Tori Fundoki Lam Koibasina Lotak Pata Leba from Sang Chatpana Kwaidagi Pamnarabasu from Sang the Labasinadi Sarkarna Amukhana Maitaba Lakani Kinabana Lam Koiba Lapada Akiba Foundry Manipuri Bidyang from Oiba Lokta Lam Koiba Lapa Lamdam Asigi Amadi Mapaleba Kimusina Part Asida He Tonduna Chalaga Lokta Part Manunda Koiba Pamnari Adubu Tenkang Kaya Tona Lokta Part Po Fazan Bagi Matanga Manipur Sakarna from Sankaya Maitadra Mangan Kibadagi from Sangda Lam Koiba Toina Lakabadi Amuhana Maitado Palakadra Haina Akiba Fawi Haina Nupi Amana Fundorali Apabasu Patabasu Haying Tunda Lakadra Koi Palakam Koyam Uha Tang Oda Haying Karigumba Awabum Tantina Dragus Kal. Youth and Peace Building and Skill Development Habits that Nominini Oba Orientation Program among Asi Gandhi Samiti and Darshan Samiti New Delhi Amadi Kasturba Gandhi Institute for Development Manipur Sindhuna Manipur Press Club the Haudokre Haudopogi Tharamaduda Institute Asigi Secretary Dr. O Sarita Manipur University Gi Retired Professor KSS Bimola Amadi Atemaru Bamio Kya Susaryaki Dr. O Sarita na Manipur Bu Chakulam Jelda Mai Pangna Junction and Nabahonabada Naha Oribisimbu Luchingwa Ohenanaba Lamjing Batangai Fadi Fundoki. English Subnanipan gi November Kuntarukta Mumbai da Thokiba terrorist ki attack da Laikhidraba Hotel Oberoida manager Oiramba Maibam Bimol Chandra Kuraining Thobung Lekai Laikhidabagi Chahi Taret Farakpa Ningsing Tharunga Mari Lenana Laikhidrabagi Loinabi Maibam Ongbi Sanahanbi Amadi Emung Manungna Sarmila Kanba Apunba Lupta Kambal Maifu Amadi Maitana Chungba Mating Pangkre Physically handicapped or Babadi Mama Mapale Jidraba Moirang College ki Mahirui Taramatoida Sergi Tengbang Pikre Moirang College ki Conference of the Pangtok Vetaramasida College Asigi Principal Dr. K. Ananda College Asigi Coordinator Y. Modhu Susarviaki College Asigi Inisani Taramari Taramanga Session Gi General Secretary Gi Taupuramba Hemam Nauboina Mahaki Matamda Sizinabangam Dana Lehowa Senfam Aduna Mahirui Taramatoi Asigi Mateng Oinanaba Pibani General Secretary Gi Pitharakwa Senfam Sizinabangam Dana Lehoba Kaya Aramba Lambida Sizinaba Lekrabasu Mahaki Matamdagi Horaga Jahi Kudigi Pangtotuna Lehona Bagi Wakalonda Sinba Thoramni Haina Nauboina Fundoki Principal K. Anandana Thoram Asi College Asigi Oina Afaba Numit Ama Oina Lehoragani Atopa College Kayasu Masigumba Pangtominasi Haiki Musugi Mikal Tenana Bagi Damag Emsu Imphal West ki Secretary gi Fam Asi Tha Anigi Mamangda Thadokuna Atopa Miyo Amada Sinakrabani Haina Hanagi Emsu Imphal West District ki General Secretary L. Gyaneshwar na ngasi Hatada Leba Hotel Oriental da Pangtokpa Paumisiga Unabada Fundokre Karigumba election handaki toriba election manungsida aina phatanunga thokiba amadi manggiba targadi madugi daita punamo emsu amadi madugi alliance saiba kangpun pugadamni Taasi Kunitoida Tangweban Sinam Lekaida Imphal West Commando Natiba Humbugi Tabak Chatabada UNLF ki Miyoi Mari Fari Haribasi Lubasi Miyoi Singnati Hari Department of Publicity ki Director M. Sayan ki Cherol Amana Police ki PRO ki Cherol da Yumfam Moraga Pau Chasing the Fonaraliba Tangjam Surjit Apopa Ibo Pisak Tangweban Sinam Lekai Singamayum Abe Apopa Lekidraba Safi Nopok Shamai Chingkongdagi Hauzina Langol Housing Type 2 Haurumbam Yohen Bamaite Jay Kungataru Apopa Sunil Lamlai Kendra Chalong Mayai Lekai Amadi Dolai Pabam Miyadat Hassan Jay Kungahumdoi Apopa Jalaluddin Leifam Dilong Haribi Maka Parking Hariba Musing Asi UNLF Natragana MPA Active Members Sunati Mapana Mating Pangba Local Volunteers Sunati Makoi Hiram Amatada Lukamari Lenadi Tawong Asi Manipur Police Commando Sina Micho Miam Faraga Lebak Miam Ningtam Lami on Topagi Tabagadu Makacha Tarakani Asiguma Police Ki Micho Miam Bula Lobo on Topagi Lalong Asidagi Miam the Section View Hari Malatana Timber Break Amamu Breaking Matunda Mukana Taram Nokchari Jinjaki Awatpa Messinana Bagehu Tabasing Puning Togapoina United Tribal Development Project na Sado Popi Kulgi Lomisida for Makalgi Gehu Yantokre Kulgi Community Hall da Pangtokiba Thoram Asida ADC Chandelgi member TS Hoption Chote Tribe Union Manipurgi President TS Malsom Chote Susaryaki Gehu Singasi Agriculture Department na Piraktuna Kangalaba Lomi Marifuda Kiloni
MSF Yarifok branch nauna reform taukibaga loinana Isak Sahabu President MD Rahman bu General Secretary oina khankre. Hauzik sanabagi pau. Ngasigi sanabagi pau da. Mapan suba Manipur International Polo Tournament ki ngasigi match da England na Thailand bu maitiba pikre. Ngasi Deputy Chief Minister Gakhangam Planning and Development Authority ki Chairman T Mangibabu Manipur Legislative Assembly ki Member K Ranjina Thoromapu oiduna Manipur Sangai Festival ki sarugama oina Manipur Horse Riding and Polo Association asinduna Imphal ki Mapal Kangjebung da chathariba tournament asigi ngasi sanakhiba match da England na Thailand bu panjal mapan anida maithiba pikibani England ki mai papa ki panjal sing adu Mike Ho na ahanba chakra amadi marisuba chakra da panjal ani chanke Jack Eldridge na ahanba amadi ahum Subas Chakrada Panjal Amamam Chanke Atopa Panjal Ahum Aduna Marcus Helok na Ahanbas Chakrada Panjal Ama Amadi Ahum Subas Chakrada Panjal Ani Chanke Match Sida Maiti Kiba Thailand Gi Panjal Ani Adu Ani Subas Chakrada Verazit Wangkroso Amadi Emnue Sukham Pauna Chanke Hayang Chathariba Tournament Asigi Aroba League Round Match Ki Ahanba Match da England Amadi USA ga Sanagani Ani Suba Match da India Amadi Australia ga Sanagani Chathariba International Polo Tournament asigi November 13 amasung kumapanda sanagadaba match sing ISTV na live telecast tawgani. Kuntare Suba Junior Boys Inter-District Football Tournament ki ngasi sanakhiba match da DSA Bisnupur na AJSA Jiribambu goal ahum amada maitiba pikre All Manipur Football Association asinduna kumalapa artificial turf ground da timtare na group ani thona khaidotuna chathariba Kuntare Suba Junior Boys Inter-District Football Tournament ki ngasi sanakhiba match da District Sports Association Bisnupur na All Jiribam Sports Association Jiribambu goal ahum amada maitiba PK DSA Bisnupur ge goal ahum adu Y Kafoi Mangila amadi H Sumantana Chanke Jiribamgi amatangaraba goal adu Jamkho Mangna Chanke Hayang ahanba match da DSA Kakshing amadi DSA Sarahiska Sanagani ani suba match da Imphal West District Football Association amadi Imphal East District Football Association ga Sanagani All Manipur Football Association asinduna Kumalapa Artificial Turf Ground da team manga nasaru yaduna chathariba taramapan suba Sub Junior Boys Inter-District Football Tournament ki ngasi sanakhiba ahanba match da District Sports Association Bisnupur na District Football Association Thawalbu goal kuntaruk shinoda yamna lakchana maithiba PK Bisnupur ki goal singadu K Angelo na goal nipan TS Nani na goal manga L Bisal na goal mari M Jet Dina ani M Kumarjit Gurando K Suras M Darwin amadi TS Bungchana goal amamam chanke atopa goal ani aduna DFA Thawagi N Ramananda amadi A Sitaljina on goal oina chanke ani suba match sanakibada Imphal East District Football Association na Imphal West District Football Association bu goal ani amada maitiba pikre Imphal East ki goal ani adu PS Tolena chanke Imphal West ki goal aduna N Ranjana chanke Angtha Football Club JMS Mapal Khulen EUSC Telo amadi YBC Langdum Junior Football League Tournament ki semi-final changkre Imphal East District Football Association asinduna SWC Khongmanda team kunna group mari thokna khaidokna chathariba Nahakpam Apabi Memorial Junior Football Tournament ki ngasi sanakiba ahanba quarter final match da AFC Angthara YMC Harauro goal ani amada maitiba piduna semi-final changkhibani Angthagi goal ani adu Puni amadi Sudhina chanki YMC Harauro gi goal aduna Y Manauna chanki ani suba quarter final match ki sanakibada JMS Mapau Khulen na MYC Nongdabu goal ani sinoda maitiba PK JMS Mapau Khulen gi mai papugi goal ani adu confirm amadi Swan na chanki ahum suba quarter final da EUSC Telongna CSC Chanumbu goal ani amada maitiba pikre EUSC Telongi goal ani adu Dhanashyam amadi Dinesh chanki CSC Chanungi amatangarba goal adu Gaumang na chanki Marisuba aroba quarter final match da YBC Langdum na FUC Uyumpopu goal amasino da maitiba piduna semi final chanki YBC Langdum gi mai papagi goal adu nanawbana chanki Manipur Kang Association na sinduna Kumalapa Complex ki Manipur Kang Sangda Kang Kutare na group ani thona khaidokna chathariba kuntaruk shiba ngangbi Maharani Dhanamanjuri Invitation Kang Tournament ki ngasi sanakiba match da aku Kang ko thangmebana Kasa Kang ko Panjal 13 13 kaptuna maitiba PK
Sagolban Mantri Mayum Lekai Voluntary Organization Sinduna Sagolban Bijoy Govinda Playground Team Tara Nitoina Group Ani Thong na Khaidokuna Chatariba Mari Suba Edition 7A Side Football Tournament King Asisana Kiba Matchta KKYDU Kaisam Thong Kabui Kulna LYU All Labulembu Goal Ahum Anida Amadi Anisuba Matchta PLYVA School Police Dena SMLVO Yumbu Bijoy Govinda Bu Goal Anisino da Maitiba PK Amarom da Ngarang Athengbada Sana Kiba Matchta Usavavan Club na Sasanbu Goal Manga Amada Maitiba Pikibani. All Manipur Football Association is in the Kumalapa Artificial Turf Ground, the Pantoko the Rivatare Suba Amfa Senior Women Football League for BM Singer Trophy, the Saruyaga Daba Kripsha, Naudam Tongi, Sanari Sinda Puning Togat Poina, Odipo Kwai Brahmapur, Sakri Kom the Leba, Morang Tem Guni, Amadi Mahaki Mumanuna, Bruno Gaming the sponsor Toba Uniform, Kusina Kray, Luinana, Kripsha, Naudam Tongi Mateng Pambirapasing Amadi, Sanari Singbu Puning Togat Pibagi Dama, Kripsha, Naudam Tongna, Nungaiba, Fundorli. All Manipur Football Association is in the Matang Thagi December Anidagi Pantokotariba Yakai Mapan Suba Sir Jurachan Singa KCSICB Memorial Football Tournament Match Commissioner Oinaba KSS Sarachandra N. Jotin Kumar Amadi S. Rameshwar Khankre Referee Cesar Da Yadov Chandra Hawam L. Yama KSS Madhu Chandrani Tournament Asi Conduct Tonaba Referee Kuntaresu Khankre Tournament Asigi Manager Meeting Hayangayu Puntara Tabada Amfagi Office da Pantolagani May Pharmacy Association Asina Kalaba Match Official Singsu Saru Yagadabani Hairi Thasigi Tang Kuntradagi December Tarufauba, Canada, the Pantokadaba Tarushuba, Commonwealth Powerlifting Championship, India Gi Mahut Sendura Saru Yarunaba, Manipurdagi, Naurem Babita Amade, Roshan Lifestyle Ngasi Infal Thadokre, Championship Asida, Naurem Babitana, KG, Umudani Toida Amade, Roshan KG, Chamba Kuda Saru Yagani, Makoy Adi Ngasi Infal International Airport, All Manipur Powerlifting Association Gimil Sina, Tindopagaloinana, Yapamogol PK. Ngasi nung mga iba ingasay pao pizari. Ngasi ki khwaidagi sabagi chang ngasi degree Celsius kunmari 10 taren. Khwaidagi ingbagi chang na degree Celsius 9. Nungsita yauba isimalgi chang ayukta chada marfudra nipan nungthildana chada yankay gamari nungjugi chang millimeter sunyani Lesla pudamaru bapamukana pizari Megan Manipur for Employment Generation Program ngasi Chief Minister O Ibobina haudokre National Law Day ki Tharom Manipur da su pangthok na kre lebak semada law yaw da ya de haina ain gi lamda khang hairaba singna phongdok na kre amadi mapal suba Manipur International Polo Tournament ki ngasi sana khiba match da England na Thailand bu maiti ba pi kre ISTV da pizaba pau mata sinjari mi ta video su mukana krumjari